ꯅꯍꯥꯜ ꯑꯩꯈꯣꯏꯅ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯕ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯛꯄ ꯑꯅꯤꯔꯛ ꯁꯨꯔꯦ. ꯃꯁꯤ ꯑꯍꯨꯝꯂꯛ ꯁꯨꯔꯛꯄ ꯃꯇꯥꯡꯁꯤꯗ ꯅꯩꯅꯒꯗꯧꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗ ꯂꯨꯍꯣꯡꯂꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯍꯣꯡꯕꯅꯤ. ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯍꯣꯡꯕꯒꯤ ꯃꯑꯣꯡ ꯂꯥꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯔꯝ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ. ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯥꯗ ꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯑꯒ ꯍꯥꯏꯔꯕꯅꯤ. ꯍꯥꯏꯖꯕꯁꯤ ꯅꯨꯄꯥꯔꯣꯝꯗꯒꯤꯅꯤ. ꯆꯅꯨ ꯅꯤꯡꯉꯣꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯤꯌꯨ ꯍꯥꯏꯗꯅ. ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯀꯗꯕ ꯃꯣꯏꯗ ꯍꯥꯏꯖꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯆꯦꯄꯥꯎ ꯄꯤꯕ ꯆꯠꯅꯗꯦ. ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯕꯣꯔ ꯕꯥꯇꯣꯟ ꯄꯤꯕ ꯍꯥꯏꯅ ꯑꯃꯈꯛ ꯇꯧꯋꯦ. ꯕꯣꯔ ꯕꯥꯇꯣꯟ ꯄꯤꯕ ꯍꯥꯏꯁꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯕꯁꯦ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ. ꯃꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯍꯥꯏꯖꯕ ꯂꯥꯛꯀꯗꯕꯁꯤ ꯅꯨꯄꯤꯔꯣꯝꯗꯒꯤ ꯂꯥꯛꯀꯗꯕ ꯅꯠꯇꯦ, ꯅꯨꯄꯥꯔꯣꯝꯗꯒꯤ ꯂꯥꯛꯀꯗꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯀꯗꯕ ꯃꯤꯗ ꯍꯥꯏꯖꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯕ ꯆꯠꯄ, ꯅꯨꯄꯤꯔꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯣꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ. ꯃꯔꯝ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯄꯔꯝ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯋꯥꯅꯣꯝꯕ ꯂꯥꯛꯀꯗꯕ, ꯍꯥꯏꯖꯕ ꯂꯥꯛꯀꯗꯕ ꯃꯤ ꯑꯗꯨꯗꯤ ꯂꯥꯛꯀꯗꯕ ꯃꯤ ꯑꯗꯨꯅ ꯄꯤꯕꯤꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯦ. ꯑꯩ ꯑꯃꯨꯛꯇ ꯂꯥꯛꯆꯒꯦ, ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯂꯧꯕꯅꯦ. ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯆꯦꯄꯥꯎ ꯄꯤꯔꯗꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯔꯗꯅ ꯍꯥꯏꯖꯔꯨꯕ ꯇꯥꯔꯒꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯃꯔꯝꯗꯨꯒ ꯊꯧꯑꯣꯡꯁꯤꯒ ꯏꯑꯣꯟ ꯑꯣꯟꯅꯕꯒꯤ ꯃꯁꯛ ꯑꯃ ꯂꯩ. ꯃꯔꯝ ꯑꯗꯨꯅ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩꯔꯝꯗꯦ. ꯑꯗꯨ ꯃꯇꯨꯡ ꯍꯥꯞꯆꯤꯜꯂꯛꯄꯅ ꯇꯣꯉꯥꯟꯕ ꯋꯥꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯖꯕ ꯂꯥꯛꯄꯁꯤꯗ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯂꯥꯛꯄꯗ ꯄꯨꯡꯖꯥꯟ ꯙꯣꯟ ꯊꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯅꯗꯦ ꯀꯅꯥꯝꯇ. ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯅꯨꯡꯒꯤ ꯄꯔꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯏꯀꯥꯏꯅꯕ, ꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯏꯀꯥꯏꯅꯕ, ꯃꯗꯨꯒꯤ ꯄꯣꯠ ꯑꯃꯈꯛ ꯃꯁꯤꯗ ꯆꯦꯟꯅꯗꯅ ꯌꯥꯎꯏ. ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ, ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯣ ꯍꯥꯏꯖꯕ ꯆꯠꯂꯦ, ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯅ ꯗꯣꯟ ꯊꯤꯜꯂꯒ ꯆꯠꯄꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤ ꯊꯥꯏꯅꯗꯤ ꯇꯧꯔꯝꯗꯦ. ꯗꯣꯜꯁꯤ ꯊꯦꯡꯅ ꯊꯤꯟꯕꯅꯤ ꯍꯥꯏꯔꯒꯁꯨ ꯄꯨꯡꯕꯨ ꯊꯤꯜꯂꯣ, ꯂꯥꯡꯗꯦꯕꯨ ꯌꯩꯔꯣ, ꯄꯦꯅꯥꯕꯨ ꯈꯣꯡꯉꯣ, ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯊꯥꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯃꯔꯝꯗꯤ ꯏꯀꯥꯏꯅꯩꯌꯦꯕ. ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯔꯛꯄꯅꯤ, ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯕꯨ ꯄꯣꯔꯛꯄꯅꯤ, ꯃꯆꯥꯗꯨꯅ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ
ꯃꯌꯥꯡ ꯂꯩꯕꯥꯛꯇꯗꯤ ꯖꯒꯣꯏꯕꯨ ꯁꯥꯕꯣ ꯆꯣꯡꯕꯨ ꯕꯝꯕꯨꯂꯥꯕꯨ ꯊꯥꯕꯣ ꯇꯧꯋꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯧꯔꯝꯗꯦꯕ ꯍꯥꯟꯅ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯏꯊꯤꯜꯁꯦ ꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯧꯔꯝꯒꯤ ꯐꯖꯈ꯭ꯔꯕ ꯋꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯊꯧꯔꯝꯗꯨꯒ ꯊꯧꯑꯣꯡꯗꯨ ꯏꯑꯣꯟ ꯑꯣꯟꯅꯈꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯃꯝꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ 5-10 ꯅꯨꯄꯤ ꯃꯌꯨꯝꯒꯤ 5-10 ꯌꯥꯝꯃꯕꯗ ꯃꯤ 10ꯃꯨꯛꯅ ꯂꯣꯏꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ 10ꯃꯨꯛ ꯇꯧꯔꯒ ꯂꯨꯍꯣꯡꯉꯨꯔꯒꯗꯤ ꯍꯣꯏ ꯀꯣꯔꯣꯅꯥꯅ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯑꯣꯏꯔꯗꯤ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯗꯤ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯣꯏꯅ ꯍꯥꯏꯅꯅꯦꯕ ꯑꯗꯣ ꯀꯣꯔꯣꯅꯥꯅ ꯅꯥꯕꯒꯤꯁꯤ ꯁꯨꯝ ꯈꯜꯂꯨꯔꯒꯗꯤ ꯃꯁꯤꯒꯤ ꯊꯧꯔꯣꯡ ꯑꯃ ꯂꯥꯛꯈ꯭ꯔꯤꯁꯦ ꯅꯥꯈ꯭ꯔꯤꯕꯁꯤꯡꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯩꯅꯥ ꯅꯨꯡꯅꯥ ꯇꯧꯔꯤꯕ ꯑꯩꯍꯥꯛ ꯏꯁꯥꯁꯨ ꯅꯥꯈꯤ ꯑꯗꯨꯒ ꯃꯗꯨꯅ ꯁꯣꯁꯥꯏꯇꯤꯗ ꯄꯤꯕꯗ ꯏꯝꯄꯦꯛ ꯑꯃꯈꯛ ꯄꯤꯈ꯭ꯔꯤꯗꯤ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯊꯧꯔꯝꯁꯤꯡꯁꯤꯗ ꯄꯤꯌꯦꯕ ꯂꯨꯍꯣꯡꯕꯗ ꯈꯪꯗꯦ ꯂꯥꯟꯅ ꯊꯧꯔꯝꯗ ꯈꯪꯗꯦ ꯂꯥꯏꯒꯤ ꯄꯔꯝꯗ ꯀꯥꯏꯗꯕ ꯑꯗꯨꯗꯪ ꯄꯥꯡꯊꯣꯛꯑꯒ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯄꯤꯌꯦꯕ ꯑꯌꯨꯛꯇ ꯂꯨꯍꯣꯡꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ ꯑꯗꯨ ꯍꯥꯟꯅꯗꯤ ꯑꯌꯨꯛꯇ ꯂꯥꯟꯅ ꯊꯧꯔꯝ ꯇꯧꯕ ꯁꯤ ꯆꯥꯛ ꯇꯧꯔꯕ ꯃꯇꯝꯗꯗ ꯑꯌꯨꯛꯇꯗ ꯇꯧꯅꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯑꯌꯨꯛꯇ ꯀꯩꯅꯣꯁꯤ ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏꯗꯤ ꯁ꯭ꯔꯥꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯔꯥꯗ ꯀꯔꯃꯁꯦ ꯄꯥꯡꯊꯣꯛꯅꯔꯝꯗꯦꯕ ꯅꯨꯡꯊꯤꯟꯗ ꯂꯣꯏ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯂꯨꯛꯂꯦꯟ ꯍꯥꯞꯅꯤꯡꯉꯀꯥꯟꯗꯗꯤ ꯑꯌꯨꯛꯇ ꯑꯣꯜꯂꯛꯑꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯂꯨꯛꯂꯦꯟ ꯍꯥꯞꯇ꯭ꯔ ꯐꯥꯎꯕꯗ ꯍꯟꯗꯛ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯗꯤ ꯑꯌꯨꯛꯇ ꯇꯧꯕ ꯌꯥꯏꯌꯦꯅ ꯂꯥꯟꯅ ꯊꯧꯔꯝꯁꯤ ꯇꯧꯔꯦ ꯂꯨꯍꯣꯡꯕꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯃꯗꯨꯗ ꯂꯨꯍꯣꯡꯈꯤꯕꯁꯤꯡꯗꯣ ꯑꯌꯨꯛꯇ ꯂꯨꯍꯣꯡꯈꯤꯑꯅ ꯀꯩꯁꯨ ꯀꯥꯏꯅꯕ ꯈꯣꯟꯅꯕ ꯁꯦꯠꯅ ꯈꯥꯏꯅꯕ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒꯦꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯧꯔꯝꯅꯦ ꯃꯤꯇꯩꯒꯤꯗꯤ ꯐꯠꯇꯕ ꯈꯥꯏꯗꯣꯛꯄꯒꯨꯝꯕ ꯂꯩꯃꯥꯡ ꯈꯥꯏꯗꯣꯛꯄꯒꯨꯝꯕ ꯁꯨꯒꯨꯝꯕꯁꯤꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯅꯩꯌꯦ ꯐꯠꯇꯕ ꯑꯃꯥꯡꯕ ꯈꯥꯏꯗꯣꯛꯄ ꯐꯠꯇꯕꯁꯤꯡꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤꯗꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯄꯗ ꯇꯧꯋꯦꯕ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯧꯔꯝꯅꯦꯅ ꯈꯜꯂꯣꯏꯗ꯭ꯔꯅꯦ ꯆꯥꯗꯥꯔꯛꯀꯗꯣꯏꯅꯤ ꯅꯧꯗꯥꯔꯛꯀꯗꯣꯏꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄꯛꯀꯗꯣꯏꯅꯤ ꯃꯗꯨꯒꯤ ꯃꯁꯛ ꯁꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯊꯧꯔꯝꯅꯦ ꯂꯨꯍꯣꯡꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯤ ꯑꯉꯟꯕ ꯃꯇꯝꯗ ꯑꯌꯨꯛꯇ ꯇꯧꯅꯔꯝꯃꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯔꯛꯄꯁꯤꯗꯤ ꯃꯄꯥꯟꯒꯤ ꯏꯊꯤꯜ ꯆꯪꯉꯕ ꯃꯇꯨꯡꯗ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯐꯕ ꯐꯠꯇꯕꯗꯨꯗꯤ ꯃꯌꯥꯝꯅ ꯈꯟꯕꯤꯌꯨ ꯃꯤꯅ ꯇꯧꯕꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯨꯕ ꯏꯇꯤꯛ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯣꯠꯇꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯅꯩꯅꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯂꯩꯔꯤꯕ ꯁꯟꯊꯣꯡ ꯑꯄꯥꯟꯕ ꯑꯣꯏꯅ ꯁꯟꯊꯣꯡ ꯑꯄꯥꯟꯕꯅ ꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯟꯕꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯆꯥ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯈꯣꯏꯔꯝꯕ ꯂꯩꯃꯔꯦꯟ ꯏꯃꯥ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯅꯕꯤꯗ ꯈꯣꯏꯔꯝꯕ ꯊꯧꯔꯝꯁꯤꯡ ꯌꯥꯎꯔꯛꯄꯅꯤ ꯂꯨꯍꯣꯡꯕꯁꯤ ꯁꯔꯨꯛ ꯑꯅꯤꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯔꯨꯛ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯁꯔꯨꯛ ꯑꯃ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ
ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯐꯠꯇꯕ ꯇꯣꯉꯥꯟꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯟꯕꯒ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒ ꯑꯅꯤ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝꯁꯤ ꯅꯠꯇꯅ ꯑꯇꯩ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝꯗꯤ ꯀꯔꯤꯐꯥꯎ ꯌꯥꯎꯗꯦꯅꯤ ꯄꯤꯕꯥ ꯈꯣꯡꯁꯥꯟꯕꯗꯨꯗ ꯀꯅꯥꯅꯣ ꯃꯥ ꯑꯄꯥꯝꯕ ꯂꯥꯏ ꯈꯔ ꯑꯃ ꯇꯦꯡꯕꯥꯟ ꯃꯄꯨ ꯈꯣꯏꯔꯝꯕ ꯌꯥꯎꯏ ꯃꯗꯨ ꯈꯣꯏꯔꯝꯃꯒ ꯄꯤꯕꯥ ꯈꯣꯡꯁꯥꯟꯕꯗꯨꯒꯤ ꯈꯔ ꯁꯣꯜꯂꯀꯥꯟꯗ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯇꯩꯒꯤ ꯊꯧꯔꯝ ꯑꯝꯇ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯒꯗꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ ꯅꯨꯄꯤꯗꯨꯅ ꯑꯣꯡꯉꯒ ꯂꯩꯔꯛꯀꯗꯣꯏꯁꯤ ꯃꯔꯝꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯊꯧꯔꯝꯁꯦ ꯂꯥꯏꯅ ꯈꯟ ꯌꯥꯗꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯂꯨꯏ ꯑꯅꯤꯃꯛ ꯑꯔꯨꯕ ꯉꯥꯛꯇꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯣꯌꯦꯠ ꯀꯣꯛꯊꯣꯟ ꯍꯥꯞꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯂꯦꯝ ꯃꯃꯥ ꯈꯣꯏꯔꯝꯕ ꯄꯂꯦꯝ ꯃꯃꯥꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯃꯄꯥꯗꯣ ꯈꯣꯏꯔꯝꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯄꯂꯦꯝ ꯃꯃꯥꯗꯣ ꯈꯣꯏꯔꯝꯃꯦ ꯂꯣꯏꯔꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯒꯗꯣꯏꯕ ꯅꯨꯄꯥ ꯇꯝꯕ ꯅꯨꯄꯥꯗꯨꯅ ꯃꯄꯥ ꯑꯃꯨꯛ ꯈꯣꯏꯔꯝꯕꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯄꯣꯠꯅ ꯃꯃꯥꯗꯣ ꯈꯣꯏꯔꯝꯃꯦ ꯃꯃꯥꯗꯨꯅ ꯄꯣꯔꯛꯑꯒ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯃꯄꯥꯗꯣ ꯑꯃꯨꯛ ꯈꯣꯏꯔꯝꯃꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯅꯨꯄꯥꯗꯣꯅ ꯂꯨꯍꯣꯡꯕꯅꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯕꯅꯤ ꯃꯃꯥꯗ ꯈꯣꯏꯔꯝꯃꯤꯕ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯅ ꯉꯁꯤꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯑꯩ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯣ ꯄꯥꯡꯊꯣꯛꯆꯔꯒꯦ ꯑꯌꯥꯕ ꯄꯤꯕꯤꯌꯣ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯌꯣꯅ ꯅꯤꯕꯗꯧꯅ ꯇꯧꯋꯦꯕ ꯃꯄꯥꯗ ꯈꯣꯏꯔꯝꯃꯁꯨ ꯑꯗꯨ ꯅꯠꯇꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯃꯥꯅ ꯀꯧꯁꯟꯕꯅꯦ ꯀꯧꯁꯜꯂꯒ ꯍꯥꯏꯕꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯇꯝꯕ ꯃꯊꯣꯠ ꯀꯥꯔꯛꯂꯦ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯁꯥꯒꯩ ꯆꯥꯗꯥ ꯅꯧꯗꯥꯅꯕ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯕꯅꯕ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯊꯧꯔꯝ ꯇꯧꯁꯦ ꯍꯥꯏꯗꯅ ꯃꯆꯥꯗꯨꯗ ꯍꯥꯏꯕꯗ ꯃꯆꯥꯗꯨꯅ ꯌꯥꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯆꯥꯗꯨꯅ ꯃꯃꯥ ꯈꯣꯏꯔꯝꯕꯅꯤ ꯑꯗꯨ ꯈꯣꯏꯔꯝꯃꯀꯥꯟꯗ ꯃꯃꯥꯗꯨꯒ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯗ ꯈꯣꯏꯔꯝꯕꯅꯤ ꯈꯣꯏꯔꯝꯃꯤꯗꯤ ꯀꯅꯥꯅꯅꯣ ꯄꯂꯦꯝ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯗ ꯌꯥꯋꯥ ꯄꯥꯎ ꯇꯥꯛꯑꯦ ꯅꯄꯥꯔꯤ ꯑꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯕ ꯌꯥꯔꯛꯂꯦ ꯍꯥꯏꯔꯗꯅ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯅꯕꯒꯤ ꯊꯧꯔꯝ ꯇꯧꯔꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯄꯟ ꯄꯟꯊꯧꯗꯨꯗ ꯍꯥꯏꯒꯅꯤ ꯃꯗꯨꯗ ꯃꯄꯟ ꯄꯟꯊꯧꯗꯨꯅ ꯐꯔꯦ ꯍꯥꯏꯔꯗꯅ ꯇꯝꯕ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯒꯗꯧꯕꯗꯣ ꯃꯗꯨꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯅꯤ ꯃꯃꯥ ꯃꯆꯥꯃꯛꯇꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯐꯣꯡꯗꯣꯛꯄꯅꯦꯕ ꯍꯥꯟꯅꯒꯤꯅ ꯂꯨꯍꯣꯡꯒꯗꯧꯕ ꯇꯝꯕ ꯅꯨꯄꯥꯗꯨꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯌꯥꯕ ꯅꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗ ꯁꯤꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗꯣ ꯈꯣꯏꯔꯝꯕꯅꯤ ꯃꯃꯥꯗꯨꯅ ꯃꯆꯥꯗꯣ ꯄꯨꯔꯒ ꯄꯟꯊꯧ ꯃꯄꯥꯗꯣ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯕ ꯆꯠꯄꯅꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯃꯃꯥꯗꯨꯅ
ꯃꯄꯥꯗꯨ ꯍꯥꯏꯔꯀꯥꯟꯗ ꯃꯄꯥꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯣ ꯍꯥꯏꯅ ꯈꯣꯏꯔꯝꯃꯀꯥꯟꯗ ꯃꯄꯥꯗꯨꯅ ꯑꯅꯤꯃꯛꯇꯣ ꯑꯌꯥꯕ ꯄꯤꯕꯅꯤ ꯂꯣꯏꯔꯦ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯆꯪꯉꯛꯑꯦ ꯆꯪꯉꯀꯥꯟꯗ ꯄꯂꯦꯝꯏꯃꯥ ꯑꯣꯏꯕꯤ ꯂꯩꯔꯦꯟꯍꯟꯕꯤ ꯁꯤꯗ ꯁꯥꯌꯣꯟ ꯑꯣꯏꯕꯤ ꯄꯂꯦꯝꯏꯃꯥꯗ ꯈꯣꯏꯔꯝꯕꯅꯦ ꯃꯗꯨꯗꯅ ꯊꯧꯕꯨꯗꯨ ꯀꯅꯥꯅꯣ ꯃꯄꯥꯗꯨ ꯃꯄꯥꯗꯨꯒꯤ ꯑꯍꯥꯟꯕꯗꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗꯨ ꯃꯆꯥꯅ ꯏꯜꯂꯛꯄꯅꯤ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯗꯤ ꯃꯄꯥꯒꯤ ꯃꯇꯨꯡꯗꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯜꯂꯛꯀꯗꯣꯏꯅꯤ ꯃꯇꯝꯗꯨꯗꯗꯤ ꯊꯧꯕꯨꯗꯣ ꯀꯅꯥꯅ ꯑꯣꯏꯔꯅꯤ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯑꯣꯏꯔꯅꯦꯕ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯑꯣꯏꯔꯀꯥꯟꯗ ꯄꯂꯦꯝꯏꯃꯥꯗꯨꯗ ngasi ꯀꯧꯕ ꯀꯣꯔꯧ ꯅꯨꯡꯗꯒꯤ ꯁꯥꯒꯩ ꯁꯂꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯂꯝꯂꯦꯟ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯄꯟꯊꯧ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯗꯨ ꯀꯧꯕ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯗꯨꯅ ꯃꯃꯤꯡꯅ ꯀꯧꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨꯒ ꯃꯔꯥꯜ ꯌꯨꯝꯒꯥ ꯇꯝꯅ ꯄꯨꯟꯁꯤ ꯍꯤꯡꯖꯒꯦ ꯆꯗꯥꯖꯒꯦ ꯅꯧꯗꯥꯖꯒꯦ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯔꯤꯌꯦ ꯄꯂꯦꯝꯏꯃꯥ ꯄꯂꯦꯝꯏꯃꯥ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯣ ꯍꯣꯔꯦꯟ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯣ ꯄꯣꯔꯛꯄ ꯃꯇꯝꯗꯁꯨ ꯄꯂꯦꯝꯏꯃꯥ ꯅꯍꯥꯛꯅꯅꯦ ꯍꯥꯟꯅꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯄꯥꯔꯤ ꯅꯃꯣꯝ ꯅꯗꯨꯅꯁꯨꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯄꯂꯦꯝꯏꯃꯥꯅ ꯆꯦꯟꯅ ꯆꯥꯅ ꯀꯣꯟꯕꯤꯕꯕꯨ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨꯁꯨ ꯀꯣꯟꯕꯤꯌꯨ ꯍꯥꯏꯗꯅ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯃꯄꯥꯗꯣ ꯃꯗꯨꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗꯨꯗ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨ ꯃꯥꯅꯗꯤ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕ ꯃꯥꯗꯤ ꯍꯥꯏꯕ ꯍꯩꯇꯦꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯒꯗꯣꯏꯅꯦꯕ ꯁꯣꯟꯒꯗꯣꯔꯤꯕꯗꯣ ꯃꯗꯨꯅ ꯑꯗꯨ ꯈꯣꯏꯔꯝꯃꯅꯤ ꯂꯣꯏꯔꯀꯥꯟꯗ ꯃꯄꯥꯅꯦ ꯃꯃꯥꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯁꯟꯊꯣꯡꯗ ꯂꯦꯡꯁꯟꯗꯅ ꯂꯩꯔꯤꯕ ꯁꯟꯊꯨꯞꯂꯦꯟ ꯑꯄꯥꯗꯣ ꯄꯟꯊꯧ ꯏꯄꯥꯗ ꯑꯃꯨꯛ ꯈꯣꯏꯔꯝꯕꯅꯦ ꯃꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯔꯣꯜꯗꯣ ꯃꯔꯝꯗꯤ ꯃꯥꯏꯀꯩ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯨꯗꯨ ꯍꯥꯏꯗꯅ ꯃꯍꯥꯛꯀ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯒꯦꯅ ꯇꯧꯔꯤ ꯄꯟꯊꯧ ꯏꯄꯥꯅ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯣ ꯃꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯔꯅꯤ ꯃꯁꯣꯝꯗꯁꯨ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯕꯤ ꯇꯥꯏꯅꯔꯛꯄꯗꯨꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯏꯃా ꯂꯩꯃꯔꯦꯜ ꯑꯃꯗꯤ ꯃꯣꯏꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗꯨꯒꯤ ꯂꯩꯔꯝꯒꯅꯤꯗꯅ ꯃꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯄꯨꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯂꯝꯒꯤ ꯂꯥꯏꯁꯤꯡꯗꯣ ꯏꯃꯥ ꯅꯪꯅ ꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯅꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯄꯟꯊꯧ ꯏꯄꯥ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕ ꯏꯄꯥꯗ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯂꯥꯠꯇꯅ ꯂꯩꯔꯤꯕ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕ ꯏꯃꯥ ꯂꯩꯃꯔꯦꯜꯅ ꯆꯤꯡꯕ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯕꯤꯅ ꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯂꯥꯏꯅ ꯂꯥꯏꯗ ꯇꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯃꯐꯝꯗꯨꯒꯤ ꯈꯨꯌꯨꯝ ꯂꯥꯏꯁꯨ ꯇꯥꯏꯅꯕꯤꯌꯣ ꯂꯝ ꯑꯗꯨꯕꯨ ꯄꯨꯔꯤꯕ ꯂꯥꯏꯁꯨ ꯇꯥꯏꯅꯕꯤꯌꯣ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯅꯤ ꯑꯗꯨ ꯍꯥꯏꯖꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯃꯀꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯃꯃꯥꯡ ꯊꯥꯔꯒ ꯃꯆꯥꯗꯨꯅ ꯃꯅꯤꯡ ꯊꯪꯉꯒ ꯀꯣ ꯃꯐꯝꯗꯨꯗꯁꯨ ꯁꯟꯊꯨꯞꯂꯦꯟꯅ ꯄꯥꯟꯕꯗꯁꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕꯅꯤ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ
ꯍꯥꯟꯅꯒꯨꯝꯅ ꯃꯣꯡꯕ ꯁꯪꯒꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯅꯄꯥꯔꯤ ꯅꯃꯣꯝꯅꯗꯨꯅꯁꯨꯁꯤꯡꯒꯤ ꯃꯔꯛꯇ ꯅꯄꯥꯔꯤ ꯅꯃꯣꯝꯅꯗꯨꯅꯁꯨꯁꯤꯡꯕꯨ ꯄꯟꯊꯧ ꯏꯄꯥꯅ ꯆꯦꯠꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯣꯟꯕꯤꯕꯗꯣ ꯃꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯔꯦꯟ ꯄꯣꯔꯛꯀꯗꯧꯔꯤꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯁꯤꯁꯨ ꯅꯗꯨꯅꯁꯨ ꯑꯣꯏꯅ ꯀꯣꯟꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯅ ꯅꯤꯕꯗꯣ ꯍꯣꯔꯦꯟ ꯄꯣꯔꯛꯀꯗꯧꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅꯅ ꯁꯟꯊꯨꯝꯂꯦꯟ ꯃꯄꯥꯟꯕ ꯏꯄꯥꯗ ꯈꯣꯏꯔꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯑꯅꯤ ꯊꯣꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯈꯣꯡ ꯁꯥꯟꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯇꯧꯋꯦ ꯈꯣꯡ ꯁꯥꯟꯕꯒꯤ ꯊꯧꯔꯝꯁꯤ ꯇꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯀꯣꯔꯧ ꯏꯄꯥ ꯈꯣꯏꯔꯝꯃꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯍꯥꯞꯄ ꯀꯣꯔꯧ ꯏꯄꯥꯅꯦ ꯊꯋꯥꯏꯗꯤ ꯀꯣꯔꯧꯅ ꯄꯤꯕ ꯅꯠꯇꯦ ꯊꯋꯥꯏ ꯄꯤꯆꯥꯛꯅ ꯄꯤꯕꯅꯤ ꯊꯋꯥꯏ ꯄꯤꯆꯥꯛꯇꯤ ꯀꯅꯥꯅ ꯄꯤ ꯃꯄꯨ ꯁꯤꯗꯕ ꯃꯥꯅ ꯄꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯄ ꯑꯗꯨꯅ ꯊꯋꯥꯏ ꯄꯤꯆꯥꯛꯅ ꯄꯤꯔꯤꯕ ꯊꯋꯥꯏ ꯄꯤꯆꯥꯛ ꯍꯥꯏꯕꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯅꯔꯤꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯅ ꯄꯤꯔꯤꯕ ꯊꯋꯥꯏꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯄꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯄꯤꯆꯥꯛ ꯀꯧꯏ ꯊꯋꯥꯏ ꯄꯤꯆꯥꯛ ꯑꯄꯛꯃꯥ ꯍꯥꯏ ꯑꯄꯛꯃꯥ ꯍꯥꯏꯗꯤ ꯃꯁꯤꯡ ꯈꯪꯗꯕ ꯌꯥꯝ ꯌꯥꯝꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯗꯨꯒꯤ ꯃꯄꯥꯡꯒꯜ ꯃꯌꯥꯏꯗꯨꯗꯤ ꯀꯅꯥꯅ ꯍꯥꯞꯄꯤ ꯀꯣꯔꯧ ꯏꯄꯥꯅ ꯍꯥꯞꯄꯦ ꯊꯥꯖ ꯏꯄꯥꯅ ꯍꯥꯞꯄꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯏꯄꯥꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯌꯨꯝꯗꯥꯔꯛꯄ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯏꯕꯪ ꯂꯤꯛꯂꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯤꯅꯕꯒꯤ ꯅꯤꯕꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯀꯣꯔꯧ ꯏꯄꯥꯕꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯔꯗꯅ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯌꯥꯎꯏ ꯃꯔꯝꯗꯤ ꯑꯗꯨꯅꯅꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯈꯣꯏꯔꯝꯕ ꯐꯩ ꯈꯣꯏꯔꯝꯕ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤ ꯀꯣꯔꯧꯒꯤ ꯃꯌꯥꯏ ꯃꯥꯡꯉꯤ ꯀꯣꯔꯧꯒꯤ ꯃꯌꯥꯏ ꯁꯥꯝꯃꯦ ꯀꯣꯔꯧꯒꯤ ꯃꯌꯥꯏ ꯁꯥꯝꯃꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯌꯨꯝꯗꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯗꯤ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯁꯣꯟꯕ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯄꯨꯟꯁꯤ ꯇꯦꯟꯕ ꯑꯣꯏꯌꯦ ꯍꯥꯏꯗꯅ ꯊꯥꯖꯅꯕꯅꯦ ꯉꯁꯤꯒꯤ ꯊꯥꯖꯅꯕꯒ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯗꯤ ꯑꯗꯨꯅꯅꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯁꯥꯝꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯤꯁꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯁꯥꯝꯃꯒꯗꯤ ꯃꯥꯅ ꯈꯨꯃꯟꯒꯤ ꯄꯨꯡꯐꯝ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯈꯛꯇꯤ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯍꯥꯏꯁꯦ ꯁꯂꯥꯏꯒꯤ ꯅꯠꯇꯦꯀꯣ ꯁꯂꯥꯏꯒꯤ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯍꯥꯏꯁꯦ ꯃꯉꯥꯡꯗ ꯌꯛ ꯀꯥꯏꯔꯛꯑꯦ ꯂꯨꯋꯥꯡꯗ ꯍꯥꯞꯄꯦ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯈꯨꯃꯟ ꯃꯇꯝꯗ ꯃꯊꯧ ꯇꯧꯋꯦ ꯃꯔꯝꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯍꯛꯆꯥꯡꯗ ꯇꯥꯏꯕꯪꯗ ꯍꯛꯆꯥꯡꯗ ꯄꯤꯔꯛꯏꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯨꯗꯣꯛꯄꯒꯦ ꯍꯥꯏꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯤꯔꯛꯄꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯄꯗ ꯄꯤꯔꯛꯑꯦ ꯍꯥꯞꯄꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯦ ꯅꯨꯃꯤꯠꯅ ꯀꯣꯛ ꯌꯣꯝꯃꯛꯄ ꯂꯨꯅ ꯋꯥꯡꯕ ꯃꯇꯝꯗꯣ ꯂꯨꯋꯥꯡ ꯃꯇꯝꯗ ꯍꯥꯞꯄꯦ
खुबाक हापन तेको मयाम पुनः मंगना खुबाक सुमाय तौर नीब खोटपगी मौद अहल लमन सिंगना पुछीजरो नुंगाइजरो याइफरो कोकता नांधेदना कदीगुंबा लाइसोलब सोन मतम कोकता लवाई लेफूजिद कामीदना लवाई कोइलेल हाइजे कोकपी कोकलेल के मयाई से मनुंग होब पोने खोइदी ताइबंगदी मनुंग होब उपाल गुमने मरमना खोंग्याद सैना फूबद कोकता सेट लौन पाले मनुंग होबने मरमना कोकती सिंग खर साइरगा हक्चांग पुनमक सेंगदोकपदौने कोइना खल्लिसे असिर होबनने मंगांग पुंगफमदा कोरो इपाना नुमिना तरंग कोरो इपागी मसेक मंगाना तरंग तरंग थोरप मतमदुदा मंगाल पिरपदो मदुना हक्चांग मनुंगदा फुल्ली मपुंग फाना चंगबदुदी कोरो इपाना कोकतोल चप चाना लूना वांगना थोकप मतमदुदा ओई हाइबनेबा हुरेन मंगाल सामब मतमदुदी नुमित की पांगल दी मंगाल ने नुमित की चिंजाक दी चिंजाक आइना चाबी वानते को एको इपाय पुना खनरंबन लाइजी इशिंग लाइनिंग रोल परमगी अदुना लाइजे नुमित कोरो हनबई पादा लाइजे सिंग थेले लाइजे इसिंग खुजो खुजो तौरगे पादा आइने सिदगी कटलगा आदा लेग्रिबा कोरो हनबई पादा फंगंगद्रो यौबु पोनतेबा अदुबु इपाना लौरिदी पारी इचासिना इमुम लांगलेलसिना इदु इशुसिना मपागिनी हाइदना लाइजे खुजो अहुमदंग तमइए हाइना उबदुदा पेनबीबनेबा उबदुदा नुंसीबीबनेबा अइना पीरिब इसिंगसिना मादकसु यौबु नतेबा सिरि स्वाइदा कल स्वाइदा सुम मांगदा अदुम ताबनिनी अदुना लूना वांगना पिरक्प पंथौ इपागी मतिक मयाई हापक्प मयामदो करम्बा मतमदा साफोंगके करम्बा मतमदा समहक्चांग नुंगदा मथौ तौरपगे हाइबा मतमदा खुमन मतमदा अइना पोथा हक्चांग जे करिगुंबा अइगे वाखलगी पानगे वाखलगा नुंगे वाखलगा समनरक्तदा सबकॉन्शियस माइंड लेरबा तुमिगी मतम हाफ डेट ओइबा हाय अदुगी मतमदुदा मथौ तौवे अदुना लुहोंग मतमदसु अयुक्ता तौरमे लुहोंबगी चलमदाई मतमदो मदो कोरो इपा खोरमे कनाना खोरमबिगनी पंथौ मपा पले ममाना मपारी दुगिदंग खोरम पंथौ इपाना थौजानबियो मपाना कोरो इपादा पंथौ इपा हाइरबनिना मचादु करी ओरे नदु नसु तारे पंथौ इपाना थौजानबियो नदु नसु नंगसी चटकदब मराल युंगा तंबगी खोंगसे माई पाप पिनबियो चदाब नौदाब याइफब पिनबियो कनाना निगनी मपादुना निगनी ममादु निगनी बहुत सिलगा कनाना हाइगनी अमायदुना हाइ चंगानी कौना फक असांग मा थारने कौना फक असांग मा थारा का सही
luhonggadoriba pibaje phamani mamangda mayam thami kai thami tongan badu lining gi matugna tongan le ko mina thambadu aina chumi lani hayu yade koi gidi mai ising leipa mai ising nungsit leipa atinga gi masakti oyo pot tham bamni mayai manga haina mayai manga se masina pulakanda langpum mamasaye matik mayai phudok pungam adugi pot singu tham Thamakanda kana lai khuram doino kainom tawri tengban mapu kainom tawri tengban mapu swai da kainom tawri tengban ma swai tengban mapu nga da khuram do na te thoram du pairi ba thoram du ga mari leina ba khoyum lai sing ipu mai chau boiro ama boiro mayam da khoi khuram bai mathau tai masida paleviman takpibda salang maiba haiba amakatye salang natiko salang maiba du namu tongan bane khambathu bigi de yori bu salang maiba do kabui salang maiba do aduna tesina salang amaiba sanna langna leiba hai karigino sanna langna leide panthau ipak dagi lakadoriba taibang liklu yai adugi parindu ni sanna langna leiba aduna salang amai bana sintha kurum langbi gani sintha kurum langba haibidi kaino khoyum mathau pangthokani aduna maiba senaba kari piba senabado tamba nupa senabado mahakna lawgadaba saklodi karino hay matamda salang amaiba adu itadi mahaku mafam maduda luhong bawba luhong boy mafam maduda question senai du kaido boino kanana senadoino khoyum mamda question senado kanana senani bor senaban mayamna khanariba piba senabdo salang amaibani maramduna mafam dura soliba amaibaduna mangonda salang ima amaibe ipabu khoramaga mangonda koyum lai chigat pigadam aduga madugi chikat pagi thauramdu taurani taurakanda ngasagi kainodu mama mapa adu khorambagi duna mamangda lotion garba tungda koyet hapani koyet hapaga lakpa matamdudi kanasu khoiramdra adum laani kanda ngasai khongsan baneba aduna ngasai gi mafamduda leiriba salang amaiba khoirambagi thoramdo maduda yauba haira leira ama piba senari baduga masaga sago lagani huren luhongbai thoram loira kanda adu amu handok padoine karigi sago nari no maru salang amai buni haibani adu taibang duri salang amai bu oyu haibai yadabani na salang amai ba da katba poto hay khangde lay khangde masada yawbani adugidu yawraga porakanda khoina luhongbagi damakta maral rumga
ꯇꯝꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯅꯔꯛ ꯅꯨꯄꯤ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯀꯗꯣꯏꯁꯤꯅꯤ ꯄꯨꯔꯛꯑꯅꯤ ꯄꯂꯦꯝ ꯄꯟꯊꯧꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗꯨ ꯇꯥꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯀꯅꯥ ꯂꯥꯏ ꯈꯣꯏꯔꯝꯒꯗꯒꯦ ꯀꯣꯟꯊꯣꯡꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒꯤ ꯁꯨ ꯑꯃꯥꯏꯕ ꯁꯣꯟꯅꯕ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯣꯟꯅꯕꯗꯣ ꯃꯍꯥꯛꯅ ꯃꯩꯔꯥ ꯃꯦꯀꯨꯞ ꯇꯧꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯅ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯃꯨ ꯐꯠꯇꯕ ꯇꯤꯟꯌꯦꯠꯂꯝꯒꯗꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯥꯏꯌꯦꯠꯂꯝꯒꯗꯕ ꯐꯠꯇꯕ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯇꯧꯔꯝꯒꯗꯕ ꯃꯥꯕꯨ ꯀꯂꯛ ꯃꯤꯍꯧꯗ ꯇꯧꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯃꯍꯥꯛꯅ ꯈꯥꯏꯗꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯩꯔꯥ ꯃꯤꯀꯨꯞ ꯑꯣꯛꯄꯅꯦ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯄꯅꯦ ꯑꯅꯝ ꯃꯊꯧ ꯃꯐꯝꯗꯨꯗ ꯀꯣꯛꯀꯗꯣꯏꯅꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯃꯥꯏꯕꯅ ꯂꯣꯏ ꯇꯧ ꯇꯥꯔꯦ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯒꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯃꯥꯏꯕꯗꯨꯅ ꯇꯧꯕ ꯇꯥꯔꯦ ꯅꯨꯄꯤ ꯃꯌꯨꯝ ꯑꯃꯥꯏꯕꯗꯨ ꯆꯪ ꯌꯥꯗꯦ ꯃꯃꯥ ꯁꯥꯕꯤ ꯑꯍꯨꯝꯅ ꯃꯌꯥ ꯑꯗꯨ ꯑꯣꯛꯑꯦ ꯃꯌꯥ ꯁꯥꯕꯤ ꯑꯍꯨꯝꯁꯦ ꯃꯌꯥ ꯁꯥꯕꯤ ꯍꯥꯏꯈꯔꯦ ꯃꯃꯥ ꯁꯥꯕꯤ ꯑꯍꯨꯝꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯆꯪꯉꯛꯀꯗꯣꯏꯅꯤꯗꯅ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯀꯅꯥꯅ ꯄꯨꯒꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗꯤ ꯀꯅꯥꯅ ꯄꯨꯒꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗꯤ ꯃꯌꯥꯝꯅ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤ ꯍꯥꯏꯅꯩ ꯀꯤꯗꯅ ꯍꯥꯏꯕꯅꯤ ꯂꯧ ꯃꯊꯪ ꯃꯊꯪ ꯑꯣꯜꯂꯦꯅ ꯂꯧꯋꯣꯟꯕꯤ ꯍꯥꯏꯕꯅꯤ ꯑꯐꯕ ꯋꯥꯍꯩ ꯅꯠꯇꯦ ꯇꯧꯍꯩꯗꯦ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃ ꯍꯥꯏꯒꯗꯕꯅꯤ ꯇꯥꯏꯕꯪꯅ ꯀꯤꯅ ꯂꯧꯋꯦ ꯍꯥꯏꯗꯅ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯋꯣꯟꯕꯤꯅ ꯍꯥꯏꯕꯁꯦ ꯍꯩꯍꯩꯗꯕꯅꯦ ꯏꯃꯥꯗꯤ ꯑꯁꯤꯕꯗ ꯄꯥꯟꯅꯕ ꯅꯠꯇꯦꯕ ꯑꯆꯪꯕꯁꯨ ꯄꯥꯟꯅꯩꯑꯕ ꯃꯔꯝ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯑꯁꯤꯗ ꯄꯂꯦꯝ ꯀꯅꯥꯅ ꯄꯥꯟꯅꯒꯦ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃ ꯄꯂꯦꯝ ꯏꯃꯥꯅ ꯄꯥꯟꯅꯩꯌꯦ ꯄꯟꯊꯧ ꯀꯅꯥ ꯂꯩꯒꯦ ꯆꯤꯡꯉꯨ ꯄꯥꯡꯒꯟꯕ ꯄꯟꯊꯧ ꯏꯄꯥ ꯂꯩꯌꯦ ꯃꯥꯒꯤ ꯃꯊꯧ ꯂꯩꯔꯤꯅꯤ ꯁꯤꯅ ꯄꯟꯊꯧ ꯏꯄꯥꯅ ꯀꯗꯥꯏꯗ ꯂꯩ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯌꯥꯏ ꯁꯨꯝꯇꯣꯡꯄꯥꯛ ꯃꯌꯥꯏ ꯑꯣꯏꯕ ꯃꯐꯝꯗꯨꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯏꯗꯨꯅ ꯄꯟꯊꯧ ꯏꯄꯥ ꯆꯤꯡꯉꯨ ꯄꯥꯡꯒꯟꯕ ꯏꯄꯥꯒꯤ ꯊꯝꯃꯝꯃꯒ ꯑꯇꯩ ꯃꯐꯝꯗꯨꯅ ꯀꯅꯥꯅꯣ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃꯅ ꯄꯥꯛꯅ ꯁꯟꯅ ꯂꯩꯌꯦ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯆꯪꯉꯛꯄꯗ ꯑꯣꯛꯀꯗꯣꯏꯁꯦ ꯀꯅꯥꯅꯣ ꯌꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯊꯪꯕꯗꯣ ꯃꯃꯥ ꯑꯍꯨꯝ ꯁꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯊꯪꯕꯗꯣ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃꯅꯦ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃꯕꯨ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯣꯏꯅ ꯂꯧꯕ ꯌꯥꯗꯦ ꯀꯣ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯕꯨ ꯄꯨꯔꯤꯕ ꯄꯂꯦꯝ ꯏꯃꯥꯅꯦ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯅꯠꯇꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯄꯨꯔꯛꯄ ꯃꯇꯝꯗꯅ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃꯗꯨꯅ ꯄꯤꯇꯥꯏ ꯈꯣꯝꯗꯥꯏꯕꯤ ꯄꯂꯦꯝ ꯏꯃꯥ ꯑꯣꯏꯕꯅꯤ ꯈꯝꯕꯗꯤ ꯑꯃꯝꯕꯅꯦ ꯎꯗꯕꯅꯦ ꯈꯪꯗꯕ ꯎꯗꯕ ꯃꯐꯝꯗꯨꯗ ꯂꯥꯡꯒꯣꯜ ꯁꯥꯟꯅꯕꯤꯕꯤ ꯄꯂꯦꯝ ꯏꯃꯥꯕꯨ ꯈꯝꯅꯨꯡ ꯂꯥꯡꯉꯣꯜ ꯂꯩꯃ ꯀꯧꯕꯅꯤ
ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯅꯋꯥ ꯑꯉꯥꯡꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯄꯂꯦꯝ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯁꯨ ꯈꯝꯅꯦ ꯎꯗꯦꯕ ꯈꯪꯗꯦꯕ ꯇꯥꯏꯕꯪ ꯁꯃꯨ ꯍꯛꯆꯥꯡꯒꯤ ꯄꯂꯦꯝ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯕꯅꯤꯅ ꯇꯥꯏꯕꯪꯅ ꯁꯤꯔꯕ ꯃꯇꯝꯗꯁꯨ ꯅꯣꯡꯒꯥ ꯂꯝꯕꯤꯒꯤ ꯂꯤꯛꯂꯝꯗꯣ ꯇꯥꯏꯕꯪꯅ ꯈꯪꯗꯦ ꯎꯗꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯍꯧꯕꯒꯤꯁꯨ ꯑꯔꯣꯏꯕ ꯂꯩꯌꯦ ꯑꯔꯣꯏꯕꯒꯤꯁꯨ ꯑꯔꯣꯏꯕ ꯂꯩꯌꯦ life before birth life after death ꯄꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯝꯅꯨꯡ ꯂꯥꯡꯑꯣꯜ ꯂꯩꯃꯗꯤ ꯑꯅꯤꯗꯨꯗ ꯄꯨꯕꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯕ ꯈꯛꯇ ꯑꯩꯈꯣꯏꯅ ꯈꯜꯂꯨ ꯌꯥꯗꯦ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯍꯨꯝ ꯑꯣꯛꯄꯗ ꯌꯦꯠ ꯏꯊꯪ ꯊꯪꯕꯗꯨꯗꯤ ꯈꯝꯅꯨꯡ ꯂꯥꯡꯑꯣꯜ ꯂꯩꯃꯅꯦ ꯃꯊꯪꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯃꯃꯥ ꯁꯥꯕꯤꯗꯨ ꯑꯣꯏ ꯊꯪꯕꯗꯨꯗꯤ ꯀꯅꯥꯅꯣ ꯊꯧꯒꯜ ꯅꯥꯏ ꯈꯣꯏꯌꯨꯝ ꯂꯩꯇꯥꯗꯤ ꯃꯥꯒꯤ ꯊꯧꯒꯜ ꯑꯃ ꯂꯩꯔꯣꯏꯗ꯭ꯔꯅꯦ ꯈꯣꯏꯌꯨꯝꯗꯤ ꯀꯅꯥꯅꯣ ꯈꯝꯅꯨꯡ ꯂꯥꯡꯑꯣꯜ ꯂꯩꯃꯗꯤ ꯈꯣꯏꯌꯨꯝꯅꯦ ꯃꯍꯥꯛꯅ ꯀꯣꯟꯗꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯅꯤꯗꯨꯒꯤ ꯊꯧꯒꯜ ꯅꯥꯏꯅꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯗꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯔꯨꯆꯣꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯆꯣꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯔꯛꯄꯗ ꯀꯅꯥꯅ ꯆꯦꯟꯒꯗꯒꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯣꯛ ꯇꯥꯔꯕ ꯑꯣꯏ ꯏꯊꯪ ꯊꯪꯕꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯒꯅꯦꯕ ꯑꯗꯨꯅ ꯌꯦꯠ ꯊꯪꯕꯗ ꯂꯩꯒꯗꯧꯔꯤꯕꯤ ꯄꯂꯦꯝ ꯃꯃꯥꯗꯣ ꯃꯃꯥ ꯁꯥꯕꯤꯗꯣ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯑꯗꯨꯗꯒꯤ ꯆꯍꯤ ꯍꯟꯕ ꯑꯣꯏꯒꯅꯦꯕ ꯄꯣꯔꯛꯑꯅꯤ ꯄꯣꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯅꯨꯄꯥꯗꯣ ꯐꯝꯍꯜꯂꯅꯤ ꯐꯝꯍꯟꯕ ꯁꯦꯝꯃꯀꯥꯟꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯣꯏꯔꯨꯝ ꯂꯩꯄꯥꯏꯅꯔꯅꯤ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯌꯥꯏ ꯁꯨꯝꯇꯣꯟ ꯄꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯄꯣꯛ ꯑꯁꯥ ꯂꯝꯒꯤ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯊꯝꯃꯦ ꯀꯗꯥꯏ ꯊꯝꯃꯦ ꯂꯝꯒꯤ ꯂꯥꯏ ꯑꯄꯣꯛ ꯑꯁꯥ ꯃꯌꯥꯝꯗꯨꯗꯤ ꯊꯦꯂꯣꯡꯗ ꯊꯝꯃꯦ ꯊꯦꯂꯣꯡꯒꯤ ꯀꯔꯤꯒꯤ ꯊꯦꯂꯣꯡꯗ ꯊꯝꯕꯅꯣ ꯐꯝꯃꯦꯟ ꯃꯥꯏꯀꯩꯅꯤ ꯐꯝꯃꯦꯟꯒꯤ ꯊꯦꯂꯣꯡꯅꯤ ꯐꯝꯃꯦꯟ ꯊꯦꯂꯣꯡ ꯃꯥꯡꯁꯣꯛ ꯊꯦꯂꯣꯡ ꯑꯅꯤ ꯁꯨꯏ ꯐꯝꯃꯦꯟ ꯊꯦꯂꯣꯡꯗ ꯊꯝꯕꯅꯦ ꯐꯝꯃꯦꯟ ꯃꯥꯏꯀꯩꯗ ꯀꯔꯤꯒꯤ ꯊꯝꯃꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯣꯏꯕꯒꯤ ꯑꯗꯨꯗ ꯊꯝꯃꯦ ꯇꯤꯜꯂꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯡꯁꯣꯛꯇ ꯃꯥꯡꯁꯣꯛ ꯊꯦꯂꯣꯡꯗ ꯊꯝꯃꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯒꯩ ꯁꯂꯥꯏ ꯑꯄꯣꯛꯄ ꯃꯌꯥꯝꯗꯨ ꯑꯣꯏꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒꯤ ꯑꯄꯣꯛ ꯑꯁꯥꯒꯤ ꯗꯃꯛꯇ ꯇꯝꯃꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯐꯝꯃꯦꯟ ꯂꯣꯝꯗ ꯊꯝꯕꯅꯦꯕ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕꯒꯤ ꯗꯃꯛꯇ ꯃꯌꯥꯏ ꯁꯨꯝꯇꯣꯡꯄꯥꯟꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯊꯝꯕꯅꯦ ꯊꯦꯂꯣꯡ ꯃꯥꯏꯀꯩꯗ ꯃꯔꯝꯗꯤ ꯑꯄꯣꯛꯄ ꯍꯥꯏꯔꯤꯁꯤꯡꯁꯦ ꯇꯥꯏꯕꯪ ꯑꯣꯏꯅ ꯄꯣꯛꯑꯝꯃꯒ ꯁꯤꯈ꯭ꯔꯕ ꯉꯥꯛꯇꯅꯤꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯛꯇꯅꯤꯅꯦ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯣꯠ ꯆꯩ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯏ ꯁꯨꯝꯗꯣꯡꯄꯥꯟꯁꯦ ꯃꯁꯤꯒꯤ
ꯃꯃꯥꯡꯗ ꯊꯥꯒꯅꯦꯕ ꯃꯁꯤꯅ ꯃꯌꯥꯏ ꯑꯣꯏꯔꯀꯥꯟꯗ ꯃꯅꯨꯡꯅ ꯑꯍꯤꯡꯕꯅꯦ ꯃꯄꯥꯟꯅ ꯑꯁꯤꯕꯅꯦ ꯗꯤꯃꯥꯔꯀꯦꯁꯟ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤꯗ ꯏꯃꯥꯖꯤꯅꯔꯤ ꯂꯥꯏꯟ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯈꯪꯅ ꯂꯥꯏꯊꯧ ꯇꯧꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯗ ꯊꯥꯔꯅꯤ ꯊꯥꯔꯛꯄꯗꯨꯗ ꯂꯝꯒꯤ ꯂꯥꯏꯒꯤꯁꯨ ꯊꯥꯔꯅꯤ ꯂꯝꯒꯤ ꯂꯥꯏ ꯍꯥꯏꯕꯗꯤ ꯂꯝ ꯂꯥꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯥꯏꯃꯨꯗꯧꯅ ꯀꯩ ꯀꯩꯗꯧꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝ ꯂꯥꯏꯁꯤꯗꯤ ꯂꯝꯗꯨꯕꯨ ꯀꯣꯟꯕ ꯂꯥꯏ ꯍꯥꯏꯕꯅꯤ ꯈꯨꯟꯕꯤꯔꯦꯜ ꯑꯆꯧꯕ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯈꯣꯌꯨꯝ ꯀꯔꯝꯕ ꯂꯥꯏꯅ ꯀꯔꯝꯕ ꯎꯃꯪ ꯂꯥꯏꯅ ꯀꯣꯟꯕꯒꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤꯗꯃꯛꯇ ꯇꯝꯕ ꯄꯣꯠꯅꯦ ꯃꯗꯨꯒꯤ ꯎꯃꯪ ꯂꯥꯏ ꯑꯗꯨꯅ ꯀꯣꯟꯕꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯌꯥꯏꯐꯔꯤꯅꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯇ꯭ꯔꯤꯅꯦ ꯍꯥꯏꯗꯅ ꯈꯜꯂꯤꯅꯦꯕ ꯌꯨꯝꯗꯒꯤ ꯆꯠꯂꯝꯗꯥꯏ ꯂꯝꯕꯤ ꯊꯣꯛꯑꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯃꯌꯥꯝꯁꯤꯗꯁꯨ ꯀꯃꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯈꯣꯏꯔꯝꯃꯒ ꯆꯠꯂꯤꯅꯦꯕ ꯃꯔꯝꯗꯨꯅ ꯏꯄꯨ ꯏꯕꯦꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯇꯅ ꯂꯩꯔꯤꯕ ꯏꯄꯨ ꯏꯕꯦꯟꯗꯨꯒꯤ ꯄꯣꯠꯇꯣ ꯇꯝꯃꯛꯄꯅꯦꯕ ꯃꯉꯣꯟꯗꯒꯤ ꯅꯤꯖꯕꯅꯦꯕ ꯆꯅꯨ ꯅꯤꯡꯉꯣꯜꯗꯨ ꯄꯤꯕꯤꯌꯣꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯄꯣꯠ ꯑꯗꯣ ꯇꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯁꯥꯒꯩ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯐꯝꯗꯨ ꯊꯝꯃꯤ ꯑꯅꯤꯗꯨ ꯊꯪꯅꯅ ꯊꯝꯒꯅꯤ ꯀꯣ ꯊꯪꯅꯅ ꯊꯝꯕꯗꯨꯗ ꯀꯔꯝꯕꯅ ꯌꯦꯠ ꯊꯪꯒꯅꯤ ꯀꯔꯝꯕꯅ ꯑꯣꯏ ꯊꯪꯒꯅꯤ ꯄꯣꯠ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯩꯔꯗ꯭ꯔꯥ ꯑꯃꯨꯛ ꯑꯗꯨ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯄꯣꯛꯄꯤꯁꯤꯡꯗꯣ ꯑꯗꯨꯅ ꯐꯝꯃꯦꯟꯅꯦ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯂꯣꯝꯗꯒꯤ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯠ ꯊꯪꯕꯁꯤꯡꯗꯣ ꯃꯗꯨꯗ ꯁꯥꯒꯩ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄꯤꯁꯤꯡꯗꯨꯒꯤ ꯄꯣꯠꯇꯣ ꯊꯝꯃꯦ ꯑꯣꯏ ꯊꯪꯕꯗꯣ ꯑꯗꯨꯗꯅ ꯂꯝꯒꯤ ꯂꯥꯏꯗꯨꯒꯤ ꯄꯣꯠꯇꯣ ꯊꯝꯃꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯜꯂꯛꯑꯕ ꯃꯥꯌꯣꯛꯅꯔꯅꯤꯌꯦ ꯀꯣ ꯃꯥꯌꯣꯛꯅꯔꯕ ꯃꯇꯝꯗꯤ ꯂꯝꯒꯤ ꯂꯥꯏ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯌꯦꯠꯇ ꯂꯩꯔꯅꯦꯕ ꯂꯥꯏ ꯑꯗꯨꯒꯤ ꯌꯦꯡꯉꯨ ꯇꯥꯔꯗꯤ ꯑꯩꯒꯤ ꯌꯦꯠꯀ ꯂꯥꯏꯒꯤ ꯌꯦꯠꯀ ꯈꯦꯠꯅꯩ ꯇꯥꯏꯕꯪꯗ ꯀꯠꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯄꯣꯠ ꯊꯝꯃꯦ ꯈꯣꯌꯨꯝꯗ ꯀꯠꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯑꯣꯟꯅ ꯇꯩꯅꯕꯗꯣ ꯃꯗꯨ ꯈꯣꯌꯨꯝꯒꯤ ꯌꯦꯠ ꯑꯣꯏꯅ ꯂꯧꯋꯦ ꯃꯗꯨꯗ ꯄꯣꯠ ꯀꯠꯂꯦ ꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯣꯔꯛꯏꯗꯣ ꯑꯄꯣꯛꯄꯁꯤꯡꯅ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄꯤꯔꯝꯕ ꯁꯥꯒꯩ ꯁꯂꯥꯏ ꯑꯗꯨꯕу ꯅꯨꯄꯤ ꯅꯨꯄꯤꯗꯨꯒꯤ ꯁꯥꯒꯩ ꯁꯂꯥꯏ ꯑꯗꯨꯕꯨ ꯁꯦꯝꯒꯠꯄꯤꯔꯝꯕ ꯁꯥꯒꯠꯄꯤꯔꯝꯕꯗꯣ ꯑꯄꯣꯛ ꯑꯁꯥ ꯍꯥꯏꯕꯅꯤ ꯑꯁꯥ ꯍꯥꯏꯗꯤ ꯁꯥꯒꯠꯄ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨꯕꯨ ꯀꯧꯋꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯌꯥꯎꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯅ ꯁꯥꯒꯠꯄꯤꯔꯛꯄꯁꯤꯡꯗꯨꯕꯨ ꯑꯁꯥꯅꯦ ꯁꯤꯅ ꯑꯄꯣꯛ ꯑꯁꯥꯁꯤꯡ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯄꯣꯠꯇꯣ ꯀꯅꯥꯅ ꯄꯣꯔꯛꯏ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯄꯣꯔꯛꯏ ꯀꯔꯤꯒꯤ ꯄꯣꯔꯛꯏ ꯃꯈꯣꯏꯅ ꯀꯣꯜꯂꯤꯕ ꯆꯅꯨ ꯅꯤꯡꯉꯣꯜꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯦ ꯂꯝꯒꯤ ꯂꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇꯅꯕꯅꯦ ꯍꯥꯏꯗꯅ ꯈꯜꯂꯤꯅꯦ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯂꯝꯒꯤ ꯂꯥꯏꯗꯨꯒ ꯁꯤꯒ ꯈꯦꯠꯅꯩꯕ ꯂꯝꯒꯤ ꯂꯥꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯨ ꯂꯩ ꯃꯗꯨꯗꯤ ꯂꯝꯗ ꯂꯩꯕ ꯂꯥꯏꯕꯨ ꯂꯝꯂꯥꯏ ꯀꯧꯋꯦ ꯂꯝꯂꯥꯏꯗꯤ ꯐꯠꯇꯕ ꯉꯥꯛꯇ ꯅꯠꯇꯦ ꯁꯥꯒꯩ ꯁꯂꯥꯏ ꯀꯣꯜꯂꯤꯕ
คุณบุกโอนบนหลายอยู่ลำไรมาขลับมันปรมาชิขังในคุยนะอามายบะสินะทอรมจิตโตบุตาย